Board of Secondary Education Manipur na lauba class 10 gi exam chai asigi oina haying dagi hauragani amadi exam manungda kanaguma mioi amana natraga loop amatana ban strike block na chingba tawiganu haina Bosem gi chairman Akham 𝗘𝗫𝗓 na miyam da appeal tawrakli ngasi babu parada leiba Bosem gi office ta pangthokiba paugi mifam amada wafam asi phongtokladuna 𝗘𝗫𝗓 na hai handak pangthokadoriba exam asida Manipur da haukiba sahi gi me ahumdagi hauduna Thokliba lan asina maram oijuna hauzik relief camp singda changzafam lauduna leiriba punna mahairoi listing amadi free of cost exam thahali exam manungda kanagumba mioi amana natroga loop amatana exam haubadagi loiba forward ban strike amadi block ena chingba tawigano handak pangthokadoriba exam asi mamang chei singda pangthokpa exam singa khara khenaba maongda pangthokadori maram aduna exam hall da tariba oza singna mahairoi singda ningthina exam ki chanabi Maming mata roll number na chingba ifam takpi tambina basu appeal tauki loinina exam asida punna mahairoi listing kuntra tare chatre tara mangana tongan ba exam center chama yankai mari da exam thagadori haina su phongdoki utakisda mukibang amaka amjage apni answer khata si antaksi apni hani moment answer khata do totally replace ho hai apni wiper shifta apni Walaupun kalau high power masih sangat terhubung bagi leba sistem je, hotel ni saat kata ini baru jadi sistem benar-benar bergerak sampai si boga mana ni dari sistem ni, amat sistem berbeza berbeza. Jadi orang suka apa ini berzina di Tokyo ada sistem mana dah, aku berjauh nak orang itu.